Hello ma'am, ngasisu RR Prajeni amna nungarava film ama puduna lagle. Hariba film asiga mamingna Tere Ishq film asi 2025 ke November ki date 18 da release tawkiba Bollywood movie drama amadi romance ta based tawba film amani. Film asigi IMDb rating na 10 gi manungda 7.5 ni. Film asi namada sangkiba senpham na 85 crore dagina 95 crore gi sangki aduga film asi na tankiba apunba box office senpham na 160 crore gi sang tankre. Film asigi maruiba character khara gi ming pallabada film asigi main hero so oiriba Shankar gi saktam langliba asina Danus. Film asigi heroine gi saktam langlibi asina Kriti Senun. Shankar gi mapa rakak pe saktam langliba asina Prakash Raj. Adudi ma'am film asigi samlakpa wari haidrabasu film asigi asengba wari rom doina mai onselasi. Film sigi huwa senda India ki best pilot so oiriba Shankar hariba nupa asibu aikhoida uhalai. Mahak se hujik fighter jet plane ama tongduna yamna kana su paiduna lerami. Asumna mahakna jet plane asi paiduna leringa matam asida Chinese ke plane ama makhoi gi boundary asigi manak tamna paisalakpa asi mangna urami. Maram asigi Shankar na mahak fighter jet plane asi Chinese ke plane asigi manakta paisalami. Adubu mahakna Chinese ke plane asida attack tawbagi mood adudi leramde. Maram asigi mahakna Chinese ke plane asida attack phawadi tawramde. Sumna Shankar na mahakki fighter jet plane asina makhogi plane asigi matung asum inaduna lakpa asina marum oraga makhogi boundary asigi manakta amuk Shankar asi yausalami. Maramastigi makhogi Chinese captain adu saurokpadagi Shankar gi fighter jet plane asida makhogi lami me amaduna onsanduna nomaina kaptuna attack toroke haiduna tawrami. Sumna torokpa asida Shankar na su mahakki fighter jet plane adu makhogi plane asida onsanduna missile kapsan yaiduna tawrami. Masi uba matamda Chinese captain adu su kibadigi makhoi attack taromdabida makhogi plane adu mafam asi thadokjuna makhogi country adu tamna paiduna chatkirami. Maudagi Shankar su makhogi base adu damuk halaami. Sumna hojik Shankar na tawkiba mayam adu makhogi senior gi permission amati yaudabida tawkiba ngakto oirami. Mamakidi makhogi control room adudigi Shankar na asumna tawriba asi tawganu haiduna airakhiba oirami. Adubu Shankar na khogi wa adu indabida tawkiba oirami. Sigi matungda Shankar na makhogi game asigi manungda changaba matamdadi mahakki senior officer Shekhawat asina mangonda yamna kana saurami. Maramdi Shankar se India gi best pilot ama oiribani aduga mangna rules sing asi follow tawdabagi damaktani. Matang asida Shekhawat na Shankar da asumna hairami. Jik Pakistan gi lami singna aikhoida attack tawgi waduna leringa matam asida nangna mu Chinese plane sing aduda attack tawna bahona ribani ne. Hojik Pakistan gi lami sing asina aikhoigi Indian gi submarine sing asida attack tawduna leiribani. Akhoina pamliba asisu aikhoigi India asida attack tawba asini. Dumoinamak aikhoigi planning di Pakistan gi submarine sing adu aikhoina attack tawduna thugaiba asini. Tang asida nangna kanadaba thabak kaya ama tawduna leiribani ne. Masigumba makhoigi senior Shekhawat gi wai sing asi taba matamda Shankar adudi yamna sauningami. Maudagi senior Shekhawat asina Shankar asibo haiba India haiba gi damakta mahakki thabaktagi suspend tawrami aduga mahakna asumna so hairami. Hojik Shankar nahakki mathakta aikhoina inquiry kaya ama tawkhigani. Nahakki inquiry asi counselor amana tawhangani. Karigumba counselor aduna nahakki damakta achumba clearance ama piba tarabadi nahak thabakta amuk hanjanba yagani. Ramastagi Shekhawat hariba makhogi senior officer asina mahakki makha taba singda India gi khwaidagi phawroba counselor ama thira u haiduna thienkirami. Sin asi sense tawduna mathangi sinda India gi best counselor oiriba Mukti kauba nupi amabu aikhoida uhalai. Mahakse hojik pregnant so oiribani aduga mahakki nupa asisu hojik Indian gi submarine amagi manungda phajanduna leiribani. Sina haninglibadi mahakna hojik tongliba submarine asi Pakistan gi target gi makhada lei haibani. Maram asigi damak Muktina mahakki nupa asida call tawduna ayamba matamda wari sanarami. Tamasida mahakki nupa asina Mukti da asumna hairami. Hojik aina leiriba situation asi yamna phatte. Maram asigi damak aina nahakki nanakta su lakpa ngamdre. Ai nahakki nanaktagi lapthoktuna su leiribani. Asumna Muktina mahakki nupaga wari sanaba loiraga phamduna leiringa matam asida mahakki manakta misak amana file ama puduna changami. Odigi Muktina thawai nungaita file adu phaktoktuna yingoba matamdadi atei kanamtagi oiramde Shankar hariba nupa asigi oiduna leirami. Mukti di Shankar gi photo asi uruba matamda mahak yamna ngakjarami. Odigi Muktina khudakta mahakki senior officer adugi manakta chattuna mahak ladakta chatpagi ayaba adu pibiyu haiduna hairami. Amasida senior officer aduna Mukti da asumna hairami. Mukti nang hojik nahakki nasagi phibam asi yamna phatribani. Maram asina case ama hek lakpa matamda nangna atoppa amda sinakho. Asida Mukti na senior officer asida asumna mu hairami. Sir masigi case asidi aigi oinadi yamna important oiba case amani. Hojik le Air Force station dagi aibu laktaba yadi haibagi damak request tawraklibani. Masida senior officer aduna Mukti
ꯃꯨꯛꯇꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯅꯪ ꯅꯍꯥꯛꯀꯤ ꯅꯁꯥꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯅꯍꯥꯛ ꯑꯁꯦꯡꯅꯃꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕ꯭ꯔꯥ ꯃꯨꯛꯇꯤꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯇꯦꯟ ꯑꯁꯤ ꯁꯦꯟꯁ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯥꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯁꯤꯗ ꯃꯨꯛꯇꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯕꯕꯥ ꯁꯪꯀꯔ ꯑꯗꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯈꯪꯉꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯨꯛꯇꯤꯒꯤ ꯃꯄꯥ ꯑꯁꯤ ꯈꯤꯇꯪ ꯂꯦꯡꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯨꯛꯇꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯕꯕꯥ ꯑꯩ ꯍꯧꯖꯤꯛ ꯁꯪꯀꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯤ ꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯦ ꯑꯦꯌꯔꯐꯣꯔꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯪꯀꯔꯅ ꯖꯤꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯁꯣꯝꯗꯁꯨ ꯃꯨꯛꯇꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦ ꯑꯦꯌꯔꯐꯣꯔꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯁꯜꯂꯛꯑꯝꯃꯤ ꯃꯧꯗꯒꯤ ꯃꯨꯛꯇꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯦꯌꯔꯐꯣꯔꯁꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅꯁꯨ ꯁꯪꯀꯔ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯀꯧꯁꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯪꯀꯔ ꯑꯃꯗꯤ ꯃꯨꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯪꯀꯔꯗꯤ ꯃꯨꯛꯇꯤꯗ ꯃꯃꯥꯏ ꯐꯥꯎꯕ ꯂꯩꯁꯜꯂꯛꯇꯕꯤꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯁꯪꯀꯔꯅ ꯃꯨꯛꯇꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯤ ꯁꯪꯀꯔꯅ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯪꯀꯔꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯑꯁꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯄꯣꯛꯑꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯈꯤꯗꯨꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯍꯟꯖꯟꯗꯨꯅ ꯑꯩꯈꯣꯏꯗ ꯎꯠꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯨꯛꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯗꯦꯜꯂꯤ ꯀꯣꯂꯦꯖꯇ PhD ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯦꯁꯤꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅꯁꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯨꯛꯇꯤꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯦꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄ ꯉꯝꯒꯅꯤ ꯈꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯨꯛꯇꯤꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯉꯝꯃꯤ ꯀꯅꯥꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯝꯅ ꯇꯧꯕ ꯍꯥꯏꯕꯗꯤ ꯏꯔꯥꯡ ꯌꯥꯝꯅ ꯁꯥꯒꯠꯄ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯅ ꯑꯩꯒꯤ ꯊꯦꯁꯤꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯄꯨ ꯑꯐꯕ ꯂꯝꯕꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯟꯗꯕ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯪꯀꯔꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯐꯨꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯑꯝꯃꯤ ꯁꯪꯀꯔꯁꯨ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯕ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯪꯀꯔꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯐꯨꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯕꯣꯔꯗ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯕꯣꯠ ꯂꯦꯞꯄꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯐꯨꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯪꯀꯔꯅ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗꯒꯤ ꯃꯨꯛꯇꯤꯅ ꯍꯧꯖꯤꯛ ꯁ꯭ꯄꯤꯆ ꯄꯤꯔꯤꯕ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯪꯀꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯁꯪꯀꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯨꯛꯇꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯁꯪꯀꯔꯅ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ ꯃꯁꯤꯒꯨꯝꯕ ꯁꯪꯀꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯨꯛꯇꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯗꯒꯤ ꯃꯨꯛꯇꯤꯅ ꯁꯪꯀꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯪꯀꯔ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯈꯣꯡꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯪꯀꯔꯅ ꯃꯨꯛꯇꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯁꯪꯀꯔꯅ ꯃꯨꯛꯇꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯣꯡꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯖꯥꯏ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯪꯀꯔꯅ ꯃꯨꯛꯇꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯁꯪꯀꯔꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯊꯥꯍꯜꯂꯝꯃꯤ ꯃꯁꯤꯒꯨꯝꯕ ꯁꯪꯀꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯨꯛꯇꯤꯗꯨꯗꯤ ꯏꯉꯛ ꯉꯛꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯈꯔ ꯂꯥꯛꯇꯨꯅ ꯁꯪꯀꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯛꯇꯤꯅ ꯇꯧꯔꯤꯕ ꯊꯦꯁꯤꯁ ꯑꯁꯤꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯏꯔꯥꯡ ꯁꯥꯒꯠꯄ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯃꯨꯛꯇꯤꯒꯤ ꯊꯦꯁꯤꯁ ꯑꯁꯤꯕꯨ ꯔꯤꯖꯦꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯃꯨꯛꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔ ꯑꯁꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯀꯅꯥꯝꯇꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯦꯁꯤꯁ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯕ ꯃꯇꯨꯡꯗ PhD ꯑꯁꯤꯕꯨ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯪꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯐꯠꯇꯕꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯃꯨꯠꯊꯠꯄ ꯉꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ PhD ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯨꯛꯇꯤꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ PhD ꯑꯁꯤꯕꯨ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯒꯤꯅ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯗꯒꯤ ꯃꯨꯛꯇꯤꯒꯤ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ ꯃꯍꯥꯛꯀꯤ PhD ꯑꯁꯤ ꯐꯪꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯪꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯃꯌꯥꯝ ꯑꯁꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯪꯀꯔ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯪꯀꯔꯒꯤ ꯃꯄꯥ ꯔꯥꯘꯕ ꯒꯨꯔꯨꯀꯨꯜ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯁꯪꯀꯔꯒꯤ ꯕꯕꯥ ꯒꯨꯔꯨꯀꯨꯜ ꯑꯁꯤ ꯂꯣꯌꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ
ꯑꯁꯤꯗ ꯔꯥꯘꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯪꯀꯔ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯉꯥꯡꯉꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯪꯀꯔ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯕꯕꯥꯅ ꯑꯩꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯅꯨ ꯑꯩ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯪꯀꯔ ꯑꯗꯨ ꯃꯍꯥꯛ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯆꯪꯗꯨꯅ ꯑꯃꯨꯛ ꯐꯝꯃꯒ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯁꯪꯀꯔꯒꯤ ꯃꯄꯥ ꯒꯧꯔꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯪꯀꯔ ꯑꯁꯤꯕꯨ ꯊꯝꯃꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯨꯛꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯪꯀꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯨꯛꯇꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯗꯨꯅ ꯁꯪꯀꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯕꯦꯜꯗ ꯊꯥꯗꯣꯛꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯛꯇꯤꯅ ꯁꯪꯀꯔ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯦꯁꯤꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ ꯃꯁꯤꯗ ꯁꯪꯀꯔꯅ ꯃꯨꯛꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯦꯟꯗ ꯇꯥꯕ ꯑꯃꯣꯠ ꯑꯀꯥꯏ ꯑꯗꯨꯒ ꯆꯥꯡꯗꯝꯅꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯃꯁꯤꯗ ꯃꯨꯛꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯍꯥꯛꯄꯨ ꯑꯐꯕ ꯂꯝꯕꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯪꯀꯔ ꯅꯍꯥꯛꯅ ꯐꯨꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯍꯥꯛꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯗꯕꯅꯤ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯑꯃꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯑꯗꯨ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯥꯏꯒꯗꯕꯅꯤ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯁꯦ ꯑꯐꯕ ꯃꯤ ꯑꯃꯅꯦ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯒꯗꯣꯔꯤꯕꯅꯤ ꯁꯪꯀꯔꯗꯤ ꯃꯨꯛꯇꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯪꯀꯔꯅ ꯑꯁꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯑꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯗꯣꯔꯤꯕꯅꯣ ꯅꯍꯥꯛꯁꯤꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯅꯦ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕ ꯅꯨꯄꯤꯔꯅꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯌꯥꯒꯅꯤ ꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯨꯛꯇꯤꯅ ꯁꯪꯀꯔꯗ ꯃꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯍꯥꯛꯄꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯑꯁꯤꯅꯤ ꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯪꯀꯔꯅ ꯃꯨꯛꯇꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯁꯪꯀꯔꯅ ꯃꯨꯛꯇꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯨꯛꯇꯤꯅ ꯖꯦꯁꯤ ꯀꯧꯕ ꯂꯦꯛꯆꯔ ꯑꯃꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯈꯤꯔꯝꯃꯤ ꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯔꯣꯀꯦꯠ ꯕꯣꯝꯕꯂꯥ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨ ꯃꯨꯛꯇꯤꯅ ꯎꯔꯝꯃꯤ ꯁꯨꯝꯅ ꯕꯣꯝꯕꯂꯥ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯨꯛꯇꯤꯅ ꯕꯣꯝꯕꯂꯥ ꯊꯥꯔꯛꯂꯤꯕ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯖꯒꯥꯗꯒꯤ ꯁꯪꯀꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯅ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯨꯛꯇꯤꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯖꯒꯥ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯁꯪꯀꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯕꯣꯝꯕꯂꯥ ꯃꯌꯥꯝ ꯑꯁꯤ ꯊꯥꯔꯤꯕꯅꯣ ꯅꯍꯥꯛꯀꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯁꯤꯗ ꯁꯪꯀꯔꯅ ꯃꯨꯛꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯍꯦꯛꯇꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯂꯦꯡꯕꯥꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯅ ꯉꯥꯊꯗꯨꯅ ꯁꯪꯀꯔ ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯣ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯣꯏꯅ ꯂꯦꯞꯀꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯐꯈꯤꯒꯅꯤ ꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯨꯛꯇꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯨꯛꯇꯤꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯪꯀꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯁꯪꯀꯔꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯅ ꯁꯪꯀꯔꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯇꯥꯔꯕ꯭ꯔꯣ ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯔꯒꯅꯤ ꯉꯁꯤꯁꯦ ꯚꯦꯂꯦꯟꯇꯥꯏꯟꯒꯤ ꯅꯨꯃꯤꯠꯅꯤꯗꯅ ꯑꯩꯒꯤ ꯂꯣꯏꯅꯅ ꯗꯦꯠ ꯑꯃ ꯆꯠꯁꯤꯗꯅ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯨꯛꯇꯤꯅ ꯁꯪꯀꯔꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯇꯧꯔꯕꯅꯤꯅ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯊꯦꯁꯤꯁ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯌꯨꯅꯦ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯁꯤꯗ ꯁꯪꯀꯔꯅ ꯃꯨꯛꯇꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯤꯅꯣ ꯃꯦꯗꯥꯝ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯕ ꯇꯥꯔꯕꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯗꯦꯜꯂꯤꯒꯤ ꯁꯤꯇꯤ ꯑꯁꯤꯕꯨ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯁꯨ ꯉꯝꯒꯅꯤ ꯑꯁꯤꯗ ꯃꯨꯛꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯗꯦꯜꯂꯤꯒꯤꯗꯃꯛꯇ ꯉꯥꯡ ꯂꯩꯔꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯅꯤ ꯁꯪꯀꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗ ꯁꯨꯞꯅꯒꯤ 1%ꯒꯤ ꯆꯥꯡ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯃꯨꯛꯇꯤꯅ ꯑꯃꯨꯛ ꯆꯥꯡꯁ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯐꯔꯦꯅꯦ ꯅꯍꯥꯛ ꯑꯩꯒꯤꯗꯃꯛꯇ ꯔꯤꯛꯁ ꯀꯌా ꯑꯃ ꯂꯧꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯅꯍꯥꯛꯀꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯩ ꯑꯃꯁꯨ ꯂꯩꯔꯕ ꯑꯁꯤꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯔꯤꯛꯁ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯧꯕꯤꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯁꯛ ꯐꯖꯔꯕ ꯅꯨꯄꯤꯒꯤꯅꯤꯀꯣ ꯐꯔꯦ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤꯇꯤ ꯑꯁꯦ ꯐꯠꯇ꯭ꯔꯕ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯎꯆꯤꯒꯨꯝꯕ ꯉꯥꯛꯇ ꯂꯩꯍꯧꯔꯁꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯉꯣꯟꯗꯗꯤ ꯅꯠꯇꯦꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏ ꯁꯤ ꯍꯥꯏꯔꯒ ꯃꯨꯛꯇꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯪꯀꯔꯅ ꯃꯨꯛꯇꯤꯗ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯪꯀꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯐꯔꯦ ꯑꯩ ꯅꯍꯥꯛꯀꯤꯗꯃꯛꯇ ꯔꯤꯛꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯔꯒꯦ ꯑꯗꯨꯒ
Shankarna Mukti manakta tapna sangchalakuna asomna hairami kanana khangba naksu aigadum pulakpada aibu nuksiraklabadi asigi makha taba matamda Mukti su Shankar ga yamba matamda pulami haibadi Shankar se afaba lambida puthoknabagidamakta mahakna honarami Mukti su Shankar ga loinaba matamda mahak yamna haraujrami aduga Shankarna su Mukti asibu tapna nungsiba hurami dubu Mukti di Shankar gi licha sajat asi semtoknabagidamakta mahakpu punba oirami nongmadi Shankar gi marup aduna Shankar da asomna hairami akse hujikti Mukti ga punbadagi yamna harauna leikreko nahaki licha sajat kase loina hongkreko ayamba matamda Mukti gi matungda adum inaduna leikreko asengma makidi Shankar di Mukti ga pullaga haraujabagidamакta tauribani asigi matungda Mukti na Shankar asibu Professor Mathur gi manakta puduna laami aduga Mukti na Professor duda asumna hairami sar aina haidra Shankar gi licha sajat mahaki behavior sing adu aina loina semtokani haiduna hojikti mahak loina farabani hojikti ahangna Shankar gi licha sajat asi loina semtokpa ngamlabanina ma'am sir aigi thesis adu approve tawiro dubu matang asida Shankarna Professor Mathur duda sign tawduna karigumba khara hairami masida Professor Mathur duna khangdabadagi Shankar da karino nahangna hairiba do haina ngami Shankarna mo asomna hairami sar karimta natida sardo memga tumina dabra hangbani asitaba matamda Professor Mathur du yamna sauna nangna ngangiba ado karino haiduna laura ami asida Shankar da maki marup amana call tawra ami call adu paikhalaba matungda Shankarna asomna hairami kari haiba leiramu makoina lamhenbi abra ai yamna thuna laagani asomna haiduna Shankar du office asidagi thokirami sengma makidi Shankar gi marupka bus driver amaga mari jena duna leibadagi mongondo call torpoirami asida Professor Mathur gi wife aduna sida asomna hairami nakpu Shankar sibu phare haidaine mahakti mathong chadaba wangang amaga mafam steki sakhrene masida Mukti na hairami sar nakoi sawiganu ai mahakpu soidana maki phanaba honagani aina mahakpu phanduna sar gi manakta soidana maki porakani sumna hairaba matungda Mukti edusu Shankar gi matungda tanakhirami somdana Shankar na bus driver amabu phajana phudaduna leirami maramdi bus driver aduna mahakki marupta mari jetpaki damaktani uriba mayamase Mukti su loina urami Mukti di masi uba matamda yamna ngami maramdi mahakna Shankar asibu punamak semtokpa ngamle haina khalubani adubu mahakti mahakki hanagi hainabi asida adum leirambagidamaktani odigi Mukti na Shankar gi manakta changchanduna Shankar na tawriba singadu khamami aduga Shankar da asomna hairami are nangna tawriba singadu loina lepo ugi mota ahal asida lale haiduna haijau masida junate ahal asina nahakki namaida mayam mamangda kupangna thangadabani Shankar di wamta ngangdabida tumina leptuna lerami matam asida Mukti na bus driver ahal nupa asida asomna hairami kaka nupa asigi mamaida kupangna thau dubu bus driver adudi Shankar gi masak asi uba matamda kibadagi kupangna thaba phawa ngamamde modigi Mukti na asomna hairami kaka karisu kigano ai leiriba asidi mangna karisu tawroi masi hairakpadagi bus driver aduna Shankar gi mamai aduda kupangna tharami bus driver aduna kupangna hek thabaga Shankar na mu bus driver aduda hom marira onjan duna phujalami sumna bus driver aduna Shankar gi mamai aduda ahumla kupangna thalami Shankar na su mangonde hek tharakpaga bus driver aduda thina purami tanja asida Professor Mathur dusu makogi irang thokpa masida yaurami tamasida Mukti na Shankar da asumna request tawduna haijarami Shankar nangna tawriba asibu karino kugi Professor Sarsu lae mangna su loina yengduna leiribani na karigumba nahaki licha sajat adu hongtoktaba tarabadi aigi thesis asi loina fail oiragani aigi doctorate ka loina phangaroi nang amuktadi yauda bus driver asina nahaki namaida khupangna amuktang thalu Professor Mathur amadi mi myam asigi mamangda asumna Mukti na haijaba asina maram oiraga Shankar dusu yarami tigi bus driver aduna Shankar gi mamai asida khupangna thalami ariba matam asidadi Shankar na bus driver asida karimta phubiramde sumna toriba myam asi Professor Mathur dusu loina urami masi uba matamda Professor Mathur dudi yamna ngami modigi Professor Mathur na ju thajarami madudi Shankar gi licha sajat asi loina honge haina sumna thajaba asi uba matamda Mukti dusu yamna haraujarami isu mangna haiba inbagi damakta Shankar asibu hotel amata puduna lami aduga Mukti na Shankar ga loina na intimate tawnaba yamna kana honarami tigi mawng matok sing asi uba matamda Mukti na haiba sing adusu Shankar na yaramde masi uba matamda Mukti dusu emotional oisalaami modigi Mukti na su khangami madudi hojikti Shankar se maki behavior sing ase tamna loina change tawre haiba se ngisinda Mukti amadi Shankar makhoi ani edu SSC gi professor dugi manakta lami matam asida Mukti na Shankar asibu loina semtokpa ngambagi damakta maki PhD degree edu phangalami sumna doctorate degree asi phangba sina maram oraga Mukti edu yamna haraurami aduga Shankar da mangna sumna hairami si aina doctorate fauriba PhD degree phangliba se naki mateng degi ngaktani ai thandana honarabadi masi karisunga mamdaba yai masi aigidi best ni
ai nangbu nuksi haiduna Shankar konchalaga Shankar gi khazai sida chupirami ja sida yamna emotional oiba mongda Shankar na Mukti da asomna haira ami aigi magi maming Kaveri kawi aina pikle gi matam sahi manga mu surakpa matam aduda nongma aina school dige halakpa matam da aigi madu siduna leirami akto mai thaduna su loirga leirami matam aduda aidi sahi manga mukta ngariba anga ama oibanina aina aigi mabu kannaba yamna kana hona jaba tarbasu kari sungam khide igi baba na su aigi mama adubu kannaba yamna kana di hona khibani adubu aigi baba su lairiba nupa ama oibanina aigi baba na aigi mama bu su kanba ngam khide masina aigi hakchang asisu mai chakpagumna nungaitana leiribani dubu hojikti nahangna aigi phamda laklabanina aigi thamoida phumduna leiriba nungaitaba mayam asi loina mangkhragani ai nesar gi phajaba amadi kanasu kala uba amata leite ai nahakpudi thamoi sengna nungsi aidi nahangna bu hairabadi tawba ngamloidaba karisu leite nahangna aphaba mi ama oyo hairabasu ai oiba ngamgani akti aibu nungsidabra aidi nahakpu thamoi sengna nungsi haiduna Shankar na mahaki nungsiba adu phongthoklami tanja sida mamangdagi Mukti ga hana nungsinarkpa Abir kova mahaki boyfriend adu mafam asida lami dagi Mukti desu Shankar da wam ta hairam dabida mahaki boyfriend Abir gi manakta yamna kana sensanduna Abir adu da konselami sigumba Mukti gi mawong mataw si uba matamda Shankar gi thamoi adudi loina kairami sin si sense tawduna present gi sinda mu ulami tamasida Mukti na Shankar gi manakta laktuna Shankar ga wari sananaba kyara khana honajai adubu Shankar di Mukti bu hek uba matamda mahaki manaktagi lapthoknabagi damakta hekta sathokirami maudagi Mukti na Shankar da asumna hairami nahak aingonda matam khitang di pibiyu aduga Mukti na Shankar da mahaki life ki maramda asumna hairami akpu UPSC gi namakta try kiyama tawkhibadaine aduga mataw kramna nahakna Indian Air Force da join tawduna leiramlibano sumna wari sanaringe matam asida makhoina leiriba station asida topa country na bomb kiyama thadaratuna attack tawsulakpadagi mafam asi loina maina sakla ami bu Shankar na attack asidagi Mukti asibudi kanbirami tamasida Shankar da makhoigi officer sing aduna fighter jet plane sing adu paibgi ayaba amta piramde maramdi karigumba Mukti na mahaki paper adugi mathakta Mukti na sign tawba tarabadi mahakna fighter jet plane sing adu paiba yagadoribani asumna yengnaba sing adugi mafamda Shankar na laman kumba ngamdaba sina maram oraga mahaki thamoi adu porok saktuna leirami hairiba sin asi sense tawduna hojik mamangi matamgi sinda mu hankatuna ulami tamasida Mukti amadi mahaki boyfriend Abir makhoi ani barda satuna harau tayamna yu thakmina duna leirami somdana Shankar di mahakna nuksijaba Mukti ase phangdabagi damakta mahak mathai waduna leirami matang asida Shankar gi marup aduna su Shankar da oisu oiroidabada haiduna kyara khana thina ngangbirami maram asidagi Shankar adu yamna sauna Mukti amadi mahaki boyfriend Abir makhoi ani na leiriba bar aduda makhutta petrol pik thana yauroba bottle ama paiduna lami udugi Shankar na makhoi ani na phamiba mana aduda phanjalaba matungda ona pairaiba petrol aduna mahaki masada amadi Mukti gi boyfriend Abir gi masaduda haijalami aduga Shankar na Abir da threaten kya amasu tawrami tamasida Shankar na makhutta lighter makhet ama paiduna makhet adu mai chuba hugala ami matamasida Abir na Mukti da asumna haira ami mahakna tawriba ase karino mahakpu ngaurabro masida Mukti na mahaki boyfriend Abir aduda asumna hairami mahak tapthau mahakna karisu tawro oi mahakpu masak muna khangi tamasida Shankar na noktuna Abir da asumna haira ami nak hauji aikhoigi londa Mukti da asumna hayu nahangna karigumba aibu nuksiba tarabadi mahak masa mathanta mai thadokchau haina adubu karigumba Mukti na aibu nuksi haiduna choose tarokpa tarabadi aina oina nangbu mai thadokani tamasida Mukti na su Abir haiba nupa asibusu reject toromi maramdi mahaksu US da satuna makata na larik tamba du pambagi damaktani masigi matungda Mukti su Shankar gi matung inaraktuna Shankar gi yomadu dalami Mukti di Shankar na leiramiba mawong matodu uba matamda yamna ngaami ramdi Shankar na hujik leiriba yum asi yamna pikpa ka amada mahaki mapaga mahaki marupka punna leiminabo irami tamasida Mukti na Shankar da asumna haira ami Shankar pumnamak sing asi aigi iran ngaktani ina aigi thesis amadi aigi thabak mayam aduna yamna chinduna leibana maram oraga nahakna ibu aduk nungsiramgani haiba asi phawwa ai khangudare hujikte ai Abir ga su karigumba mari amta leinadre mahaki punsiga aigi punsiga su yamna khenai hauji nangonda makhatana wa karimta swainingdre dugi mota nangna ibu kyamung yamna nungsi haiba se aigi babagi manakta laktuna amuktadi wari sanau Shankar nang haying aikhoigi yumda aigi bababu unaba soidana maki lauko laktaba sungya yadabaniko wai sing ase hairamlaba matungda Mukti edu mafam asi thadoktuna mayumda hankirami sigi matungda Shankar mahaki mapa amadi mahaki marup makoyhomdi
Muktina hairamba waising adu taraba matungda makhoi yamna haraujarami sidasu natana makhoi mapa masadu punduna dance kaya ama toromi sidasu natana makhoina bazarda chatuna makhoina sanaba aw athum kaya ama sulerami maramdi Shankarna khalami madudi mangna hayeng Muktigi mapa unagadariba se mahaki machanupi Muktiga maka luhongbagi wari sarakani haina khanbagi damaktani mathangi numitta Shankar adu Muktigi mayumda chatnabagi damakta ready tawduna lerami Shankar su Muktigi mayumaduda laami mangna yumasigi manungda changpa matamdadi Muktigi baba adu chiyaramada phamduna lerami Shankar su Muktigi mapana phamiba adugi manakta changsilaktuna phamaami matamasida Muktigi mapa asina Shankarda khomba ngamloidaba question kya ama hangjala ami mahakna asumna Shankarda ahanbada hanga ami Nahakti hingnabagi damakta matau karamna kari thabak suduna paisa tali Shankarna mu asumna kuma ami aidi hujik law college ta larik tami maramasina ai karigumba paisa amata tande matamasida Muktigi mapa asina mahak masagi maramda karigumba wa khara haira ami nahak aigi yumgi mapangi gate ta theloba nameplate adu uraktabra chalu aigi gate ta theliba nameplate aduda aigi ming tharamgani aduga aise kanano haiba du hana khangaba matungda aigi nakta chango asumna hairakpa si taba matamda Shankar dusu ikaibadagi mahak phok launa hogalami aduga gate adugi manakta chatkirami mahakna gate adugi manakta yarukpa matamdadi gate aduda theliba nameplate aduda asumna thaduna leirami madudi Yaswan Beniwan IAS Joint Secretary maudagi Shankarna su khange madudi Muktigi baba se IAS officer amane haiba se asigi matungda Shankar adu Muktigi baba gi manakta amuk changami matamasida Muktigi mapa asina Shankarda asumna haira ami nameplate adugi mathakta kari thahowi Shankarna muhaira ami Yaswan Beniwan IAS Joint Secretary masida Muktigi mapa asina Shankarda asumna muhaira ami district magistrate chani kuntaru aigi makhada thabak tawribani makoi sing adugi marakta IPS officer 700 amasu aigi makhada leiribani aduga miyoi lising mari mukna aigi makhada sarkar gi job tawduna leiribani masidu sunatana miyoi lakh mari mukna thabak phangdabida nangumna leiribani aba inkang achau chau tawraba miyoi kyana aigi chanupi sibu nungsi haiba fawda aina yadraba kana sida karisu tawdaba nahakna aigi chanupi asiga luhongba pamlibani ne nahakna aigi chanupi sibu pamba tarabadi anem awangi thak adu nahakna sana muktang yengchau asida Shankarna yamna sauna Muktigi baba asida asumna hairami ai hojik Muktigi damakta kari taw haibano asida Muktigi baba asina Shankarda usitabida asumna hairami nahak UPSC kato takrabra exam asibu thanabagi damakta round ahum leigani prelims main amadi interview ni karigumba nahakna ihan hanbagi prelims adu pass tawjaba ngamba tarabadi aigi nakta law ichanupagi damakta wari sanagani sida Shankarna mu asumna hairami okay sir UPSC exam adu thanabagi form kadai digi logani aduga kadai da thajangani haibadu ai karisu khangde adum oinamak nahaki nasanupi Muktigi damaktadi aina tawba ngamoidaba karisu leite ai exam adu pass tawduna nahaki nanakta amuk lakhigani hairamaga Shankar adu hogatuna thokirami sumna Shankarna matha saduna thokiba asi uba matamda Mukti dusu Shankar gi matungda tanara ami aduga Shankarda asumna haira ami Shankar nak aina hairiba se tarabra aina hairiba se munataw na loriba phire adu lale UPSC thaba haiba se araiba nate exam asibu thanabagi damakta miyoi lising 15 mukna honaba matamda sumnagi 1% gi chang khaktani prelims adu pass tawba ngamliba se aramaduna Shankar nak agi babana haiba wa asida yaganu nak madu tawganu asida Shankarna mahaki mamit adu mapira senduna Muktigi manakta changchalakduna asumna haira ami haknada aigida lepiduna aigi nuksiba adu nahaki nafamdagi mangan bigano nahaki babana hariba exam asidi nangi damaktadi aina tawba ngamoidaba karisu leite adubu aina khwaidigi kiriba asidi nahaki thamoi wakan asina hongkigadara sini duga nahak masi masu munna taw aina tawgadaba aigi thawadudi ai phajana khangi arigumba aina nawanda call tarupa tarabadi ai prelims adu pass tawrubane haiba si nahakna khangadabani duga karigumba nahakna wakan hongamba tarabadi matamaduda aina kari tawba ngami haibadu nahakna su mit pena yengadabani masi hairaba matungda Shankar adu yamna emotional oiba mawngda maki pocket tagi khuji ani lakthora ami aduga khuji adu Mukti da piduna asumna haira ami khuji asi aigi magini igi babana khuji asi nawonda piu haiduna sinarakpani masibu nahakna section na thamjanbiu masi hairamlaba matungda Shankar adu mafamasi thadoktuna chatkirami mathang isinda Shankarna maki mapa rakapta asumna hairami baba engonda lupa lising 10 da piu mapa rakapna mu hairami lupa lising 10 kari da sinagadoriba Shankarna mu hairami lairik leige tawani masida mapa rakapna mu asumna hairami nakhoi anibu luhongbagi wari sanagani haina chatkhiba natro aduga asuk thuna lairik leige haira isina karigino masida Shankar gi marup aduna asumna mapa asida haira ami makhoina hairakpada Shankar se exam hana pass tawro hairakpa mali mapa rakapna mu asumna haira ami o kari exam no ne masida rakamna kari su khangdabagi mongda mapada asumna haira ami
ꯀꯔꯤꯕ ꯑꯦꯛꯖꯥꯝꯗꯣ CBSE ꯍꯥꯏꯕ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯀꯔꯤꯕ CBSE ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯑꯄꯪꯕ CBSE ꯍꯥꯏꯕ ꯑꯣꯏꯔꯝꯃꯣꯏ UPSC ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯁꯪꯀꯔꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯃꯥꯅꯦ ꯕꯕꯥ ꯑꯗꯨ ꯍꯥꯏꯕꯅꯦ ꯔꯥꯘꯕꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯄꯨ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯣ ꯄꯥꯁ ꯇꯧꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯝꯂꯕ꯭ꯔꯣ ꯁꯪꯀꯔꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯥꯘꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯐꯔꯦꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ UPSCꯒꯤ ꯐꯨꯜ ꯐꯣꯝ ꯑꯁꯤꯕꯨ ꯈꯪꯕ꯭ꯔꯅꯦ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯪꯀꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯠ ꯇꯧꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯘꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯐꯔꯦꯅꯦ UP ꯑꯗꯨꯒꯤ ꯐꯨꯜ ꯐꯣꯝꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯃꯁꯤꯗ ꯁꯪꯀꯔꯅ ꯃꯄꯥ ꯔꯥꯘꯕꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯕꯕꯥ UP ꯑꯗꯨꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯍꯥꯏꯕꯅꯤ ꯔꯥꯘꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ SCꯒꯤ ꯐꯨꯜ ꯐꯣꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯁꯪꯀꯔꯅ ꯑꯃꯨꯛ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯁꯥꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ SC ꯍꯥꯏꯕꯗꯨꯗꯤ ꯁꯦꯀꯦꯟꯗꯔꯤ ꯀꯣꯂꯦꯖ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯃꯄꯥ ꯔꯥꯘꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯅꯈꯣꯏꯅ ꯊꯥꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯁꯦꯀꯦꯟꯗꯔꯤ ꯀꯣꯂꯦꯖꯀꯤ ꯑꯣꯏꯔꯦꯅꯦ ꯃꯁꯤꯗ ꯁꯪꯀꯔꯅ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥ ꯔꯥꯘꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥ ꯂꯨꯄꯥ 10,000ꯗ ꯅꯠꯇꯦ 10,000 ꯄꯤꯊꯣꯛꯀꯦ ꯅꯈꯣꯏꯅꯤꯅ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯊꯕꯛꯇꯤ DJꯒꯤ ꯏꯁꯩꯗꯨꯝ ꯁꯛꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯪꯀꯔ ꯑꯁꯤꯅ ꯏꯁꯩ ꯁꯛꯑꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯑꯣꯏꯅ ꯊꯥꯎ ꯃꯗꯨꯅ ꯄꯛꯆꯒꯅꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯪꯀꯔꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯌꯥꯝꯅ ꯁꯦꯔꯤꯌꯁꯅꯤꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯃꯄꯥꯅ ꯁꯪꯀꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯌꯦꯡꯉꯨ ꯃꯁꯛꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ UPSC ꯑꯦꯛꯖꯥꯝ ꯊꯥꯅꯤ ꯀꯥꯏꯅ ꯃꯁꯤꯒꯤ ꯐꯨꯜ ꯐꯣꯝꯕꯨ ꯈꯪꯗꯕꯗ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯔꯥꯘꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯁꯪꯀꯔ ꯑꯁꯤꯕꯨ ꯊꯝꯃꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯪꯀꯔ ꯑꯗꯨ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯂꯩꯁꯟꯗꯨꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯐꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯀꯌꯥ ꯑꯃꯗ ꯆꯠꯇꯨꯅ ꯀꯣꯆꯤꯡ ꯌꯥꯎꯕꯁꯨ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯁꯪꯀꯔꯅ ꯏꯍꯥꯟ ꯍꯥꯟꯕ UPSCꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯥꯁ ꯇꯧꯔꯛꯑꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯪꯀꯔ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯅꯤꯁꯨꯕ ꯑꯦꯇꯦꯝꯗꯁꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯐꯦꯜ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯪꯀꯔ ꯑꯗꯨ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯪꯀꯔꯒꯤ ꯑꯍꯨꯝꯁꯨꯕ ꯑꯦꯇꯦꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯄ꯭ꯔꯤꯂꯤꯝ ꯑꯗꯨ ꯄꯥꯁ ꯇꯧꯔꯛꯑꯝꯃꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯪꯀꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯕꯕꯥ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯊꯦꯠꯅꯕꯒꯤꯗꯃꯛꯇ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯁꯦꯝꯕꯤꯔꯨꯆꯣ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯪꯀꯔ ꯒꯨꯔꯨꯀꯨꯜ ꯍꯥꯏꯅꯁꯨ ꯊꯥꯔꯛꯎ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ IAS ꯑꯣꯏꯔꯗꯕꯅꯤ ꯕꯕꯥ ꯅꯦꯝ ꯄ꯭ꯂꯦꯠꯇꯣ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯠꯂꯨ ꯑꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯔꯥꯘꯕ ꯑꯗꯨ ꯍꯔꯥꯎꯃꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯥꯔ ꯍꯥꯏꯗꯨꯅ ꯁꯂꯥꯝ ꯀꯣꯠꯂꯝꯃꯤ ꯁꯪꯀꯔꯁꯨ ꯀꯞꯇꯨꯅ ꯃꯄꯥꯗ ꯀꯣꯟꯖꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯪꯀꯔ ꯔꯥꯘꯕ ꯑꯃꯗꯤ ꯁꯪꯀꯔꯒꯤ ꯃꯔꯨꯞ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯨꯛꯇꯤꯒꯤ ꯃꯌꯨꯝꯗ ꯃꯨꯛꯇꯤ ꯑꯁꯤꯕꯨ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯍꯥꯏꯅꯅꯕ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯃꯨꯛꯇꯤꯅ ꯇꯧꯔꯝꯂꯤꯕ ꯑꯁꯦ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯕꯅꯤ ꯃꯗꯨꯗꯤ ꯁꯪꯀꯔꯅ UPSC ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯍꯤ 3 ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯪꯀꯔꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯨꯛꯇꯤꯗꯤ ꯂꯣꯏꯅ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯁꯨ ꯆꯍꯤ 3ꯒꯤ ꯃꯇꯝ ꯑꯁꯤꯗ USꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯝꯊꯗꯨꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯕꯣꯏꯐ꯭ꯔꯦꯟ ꯖꯦꯁꯤ ꯑꯗꯨꯒ ꯄꯨꯟꯅꯁꯨ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯨꯛꯇꯤꯁꯨ ꯆꯍꯤ 3 ꯑꯗꯨ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯨꯛꯇꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯨꯛꯇꯤꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯦꯁꯤꯅꯤ ꯍꯥꯏꯗꯨꯅ ꯑꯦꯅꯥꯎꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯁꯪꯀꯔꯒꯤ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯁ꯭ꯀꯨꯇꯔ ꯑꯃ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯨꯛꯇꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯨꯛꯇꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯔꯥꯘꯕꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨ IAS ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯁꯣꯝꯗꯅ ꯃꯨꯛꯇꯤꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯦꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯀꯧꯊꯣꯛꯇꯨꯅ ꯃꯁꯛ ꯇꯥꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯛꯇꯤꯒꯤ ꯐꯣꯟ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯨꯛꯇꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯐꯖꯅ ꯌꯦꯡꯁꯜꯂꯨꯗꯦ ꯃꯗꯨꯗꯒꯤ ꯃꯨꯛꯇꯤꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯁꯪꯀꯔ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯪꯀꯔ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯪꯀꯔꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯨꯛꯇꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯨꯛꯇꯤꯒꯤ ꯕꯕꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯪꯀꯔꯒꯤ ꯃꯄꯥ ꯔꯥꯘꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯊꯦꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯁꯪꯀꯔꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯨꯛꯇꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ UPSCꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯁꯪꯀꯔ ꯑꯗꯨ 21 ꯁꯨꯕ
suba position da yauduna lerami masi uba matamda mukti adudi yamna ngakjarami somdana Raghavna masanupa Shankar asibu mayum tamna puduna laami Shankarna mayum de hek yaurpaga maki mapa Raghav amadi maki marup makhoi ani adu yum masigi manungda thamamaga yum adugi thong adu lonsalami aduga Shankarna maki makhut aduda petrol bomb kyama puduna Muktigi mayum aduda amuk hana laami aduga petrol bomb sing adu sizinaduna Muktigi mayumda semiba decoration myam adu mai loina thadokpa horaami kumai asibu yawba lamba mioi myam adasu mafam asi mai chalakpana maram oiraga loina kai juna chenarami somdana Muktigi baba aduna call tawduna mafam asida Shankarna tawriba se thingnabagidamagta police kyama kaurami somdana Shankarna mafam asi mai thaba adu lepamde matam asida Mukti adusu Shankar se thingnabagidamagta chenthorami Jesina Mukti si parami matam asida Mukti na Jesi sida nang aibu phariba se amukta thado ai Shankar sibu wari amukta sanage masi uba matamda Shankarna laptakda asomna lauduna hairami aina nahakkidamakta chahi ahum asida UPSC exam adu pass tawnabagidamakta yamna kana honaba adubu aremba tare aina nangwanda call torpa matamda paikhalo haikiba natra Maudigi Mukti du Shankar ki manakta chenchinduna Shankar sida konjalami aduga Shankar da mahakna sumna hairami Shankar nangna tawriba sing adu loina lepo mafam asida police ke ama konkrabani nangna dumna tawba tarabadi nang IS officer adu oiba phangaroi masida Shankar ne yam sauna Mukti da asumna hairami ai IS officer ki karichu darka tade nangna karigidamak aina tawpa call adu paikhatribano masida Mukti namu asumna hairami nang aina hariba se amukta taw nang aingonda phuge hariba supu matang sida police sing aduna Shankar sibu phana bagidamakta hona Rami matam asida Muktina Shankar asibu ka amada pusanduna ka adu thonglonjanduna tlaikirami masida Shankarna kaptuna Muktida asomna hairami hojik aigi sa se maina loina sakpagumna saktuna leiribani hojik aigi sawa asina nakpusu hatpa ngamgani natraga ai isa ithonda sijau hairabaso ngamgani natraga aikhoini yumasigi mathaktigi makhada chongthaduna pulap seminarasi masida Muktina Shankarda asomna hairami nahak aina hariba se munataw nahakpu ngaurabaro nahak se hojik UPSC exam gi prelim adu clear tawduna pass tawraga leirabani maramasina nahak IAS officer adu oigadorobani maramasina nahak nasagi tungi punsigi kharasu khallu masida Shankarna asomna hairami aigi phamdati khenaba karisu leite aina IAS officer oirakpa natraga oiraktaba ase aina tawkhriba mayam adu nangbu nungsibagidamakta tawkhiba ngaktani masida Muktina Shankarda yamna sauna asomna hairami nahak aina hariba mayam asi gyan amata tadrabra mamangi matamdagi aina nawanda nahak pu nungsiba machet amta phawde haiduna nawanda haikraba natra masida Shankarna mo asomna hairami atuga karigidamak nahakna aibu nahakki nayumda kauraga nahakki napaga yanaba ama puholaiba karigino fare Mukti nahak aibu nongmatang oirabasu minute amatang oirabasu natraga second amatang oirabasu aihakpu nungsiba phawkidabra masida Muktina kapna Shankarda asomna hairami ai nangbu second ama phawba nungsiba phawkhide masi taba matamda Shankar adu tumina hogalami aduga Muktina ngasai lonsankiba thong adugi maikaida chathirami matang asida Muktina Shankarda asomna hairami Shankar nahak adugi lambi aduda chakhinu thong adu hek hangtokpaga police mayam amana nangbu phadwigi ngaiduna leirabani masida Shankarna noktuna Muktida asomna hairami nahakse aigi kanano nahakna adu haibigi kari hak leige aina chaningba lambida ai chatkani masi haramlaba matungda Shankar adu thong adu hangtokhirami thong adu hek hangtokpaga police mayam ama thoroktuna Shankar asibu mafam asida tap taba makai phudarami masigi matungda police mayam aduna Shankar asibu police station da puduna chatkirami mathangi ayukta Muktigi yum adu maina loina sakibana maram oraga mafam asida mi kya ama laktuna ati akai amot akai kya adabu sengjanduna lerami tanja asida Shankar gi mapa Raghav adusu Muktigi mapa gi manakta lami aduga masanupa Shankarna numidang tawkiba phatraba thabak mayam adugi mapa aduda ngakpiu haiduna hairami masida Muktigi mapa aduna Shankar gi mapa asida asomna hairami nangisu nachanupi ama leire haina khallo nachanupigi nungairaba numit amada nupa ama laktuna nupa aduna mahaki kumai adu loina thugaiba aduga petrol bomb kya ama thaduna mafam adu mai loina thadokpa masida snatana nahaki nachanupi adubu ka amada pusanduna thongdonjanduna leikhiba tarabati nahak nupa aduda kari tawgani masida Raghavna Muktigi mapa asida asomna hairami madu aiba tarabadi aina nupa adubu soidanamaki hatkani sar aigi chanupa amadi aibu amukta ngakpiu aigi chanupa atho ai gyan tanaba warak charge masida Muktigi mapa asina asomna hairami nangna ingoda drama taroga aina nakhoibu ngakpigana haina khanbra nakpu ngakpiu haiba tarabadi khong paiduna lale haijagadabani masida Raghavna Muktigi mapa asida oi sar ai nakina khong paiduna lale soidanamaki haijage haiduna makhong adu paige haiduna toromi masida Muktigi mapa aduna Raghavta asomna hairami aingonda nate mafam asida leiriba ahal laman amadi angang nubi sing asigi makhong paiduna
ꯅꯍꯥꯛꯅ ꯂꯣꯏꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯔꯥꯘꯕꯁꯨ ꯃꯆꯥꯅꯨꯄꯥꯅ ꯁꯣꯏꯔꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯇꯣ ꯀꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯨꯛꯇꯤꯒꯤ ꯃꯈꯣꯡꯁꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯨꯛꯇꯤꯅ ꯁꯪꯀꯔꯒꯤ ꯃꯄꯥ ꯔꯥꯘꯕ ꯑꯁꯤꯕꯨ ꯆꯤꯡꯈꯠꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯥꯀꯟꯗꯒꯤ ꯃꯨꯛꯇꯤꯒꯤ ꯃꯄꯥ ꯑꯁꯤꯅ ꯔꯥꯘꯕꯇ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯗꯣ FIR ꯐꯥꯎꯕꯗꯤ ꯄꯥꯟꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯅꯄꯥ ꯅꯆꯥꯅ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯍꯥꯏꯕꯗꯤ ꯗꯦꯜꯂꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯆꯥ ꯑꯁꯤ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯁꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯠꯂꯣꯏꯗꯕꯅꯤ꯫ ꯔꯥꯘꯕꯁꯨ ꯀꯞꯇꯨꯅ ꯍꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯊꯣꯔꯛꯑꯔꯣꯏ ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯨꯛꯇꯤꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯖꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯁꯪꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯒꯨꯟ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯤꯜꯂꯁꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯀꯥꯔꯟ ꯇꯥꯔꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤꯗ ꯖꯦꯁꯤꯅ ꯃꯨꯛꯇꯤ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯔꯥꯘꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯡꯕ ꯑꯣꯠꯄ ꯐꯥꯎꯕ ꯉꯝꯗꯕꯤꯗ ꯁꯪꯀꯔ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯔꯥꯘꯕꯅ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯁ꯭ꯀꯨꯇꯔ ꯑꯗꯨꯗ ꯍꯥꯞꯀꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯔꯥꯘꯕꯅ ꯃꯆꯥꯅꯨꯄꯥ ꯁꯪꯀꯔ ꯑꯁꯤꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯌꯥꯗ ꯄꯥꯝꯖꯈꯤꯕ? ꯅꯍꯥꯛꯅ ꯌꯨꯝꯒꯤ ꯃꯊꯛ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯔꯛꯄ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯕ꯫ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ, ꯄꯄꯥ ꯑꯩ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯇꯣꯡꯖꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯟꯈꯤ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯕ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯆꯥꯅ ꯇꯣꯡꯕ ꯄꯥꯏꯂꯣꯠ ꯑꯗꯨ ꯇꯣꯡꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯔꯥꯘꯕꯅ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯑꯝꯃꯤ꯫ ꯃꯧꯗꯒꯤ ꯔꯥꯘꯕꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯀꯟꯅ ꯊꯧꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯇꯧꯔꯝꯃꯤ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯪꯀꯔꯒꯤ ꯃꯄꯥ ꯔꯥꯘꯕ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯪꯀꯔꯗꯤ ꯃꯄꯥꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯪꯀꯔꯒꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯕꯦꯅꯥꯔꯁ ꯇꯝꯅ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯘꯕꯄꯨ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯟꯗꯤꯠ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯁꯪꯀꯔ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯔꯛꯎ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯃꯁꯤꯗ ꯁꯪꯀꯔ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯃꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁꯪꯀꯔꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯔꯥꯘꯕ ꯒꯨꯔꯨꯀꯨꯜ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯗꯤꯠ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯃꯨꯛꯇꯤ ꯀꯧꯕ꯭ꯔꯥ? ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯊꯥꯗꯣꯛꯑꯕ ꯐꯥꯎꯕꯗ ꯃꯊꯪꯒꯤ ꯃꯄꯣꯛ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯀꯔꯤꯁꯨ ꯑꯣꯏꯕ ꯐꯪꯉꯣꯏ꯫ ꯃꯨꯟꯅ ꯇꯥꯎ, ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯣ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯖꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯈꯟꯕꯤ꯫ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯗ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯒꯪꯒꯥ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯐꯅꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯖꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯐꯪꯅꯕ ꯍꯣꯠꯅꯖꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯅ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ ꯑꯁꯤꯕꯒꯤ ꯂꯝꯕꯤ ꯑꯗꯨꯇꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯗꯨ ꯊꯥꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯇꯥꯡ ꯑꯁꯤꯗ ꯁꯪꯀꯔꯅ ꯃꯈꯣꯟ ꯄꯤꯛꯅ ꯄꯟꯗꯤꯠ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯁꯦ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯖꯒꯅꯤ? ꯑꯩꯒꯤ ꯑꯔꯣꯏꯕ ꯂꯝꯕꯤ ꯍꯥꯏꯕꯕꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯕ ꯑꯁꯤꯇꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯄꯟꯗꯤꯠ ꯑꯗꯨꯅ ꯁꯪꯀꯔꯗ ꯑꯁꯨꯝꯅ ꯑꯃ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯣꯛꯑꯔꯣꯏ꯫ ꯍꯧꯒꯠꯂꯛꯑꯣ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯉꯨ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯁꯪꯀꯔꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯪꯀꯔꯒꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯁꯟꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯌꯦꯡꯉꯨ, ꯃꯩ ꯃꯅꯨꯡꯗ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯅꯄꯥꯒꯤ ꯃꯀꯣꯛ, ꯃꯈꯣꯡ, ꯃꯈꯨꯠ, ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯪꯀꯔ ꯑꯗꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯁꯪꯀꯔꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯃꯨꯛꯇꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯕ ꯑꯗꯨ ꯂꯦꯞꯄꯣ꯫ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯕꯁꯨ ꯐꯪꯉꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯇꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠ ꯑꯣꯏꯅ ꯇꯥꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯒꯅꯨ꯫ ꯅꯣꯡꯃꯗꯤ ꯃꯨꯛꯇꯤꯅ ꯅꯍꯥꯛꯀꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕ ꯃꯇꯝꯗꯇ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯍꯥꯛꯅ ꯑꯦꯛꯁꯦꯞ ꯇꯧ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯤ ꯅꯍꯥꯛꯅ ꯂꯥꯏꯗ ꯕꯣꯔ ꯀꯌꯥ ꯑꯃ ꯅꯤꯖꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯄꯟꯗꯤꯠ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯝꯗꯅ ꯃꯨꯛꯇꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯨꯛꯇꯤ ꯑꯗꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯪꯀꯔ ꯑꯗꯨ ꯃꯨꯛꯇꯤꯒꯤ ꯂꯨꯍꯣꯡꯐꯝ ꯑꯁꯤꯗ ꯇꯞꯅ ꯃꯈꯣꯡꯗꯨ ꯁꯦꯛꯇꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯪꯀꯔꯅ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯕꯣꯇꯜ ꯑꯉꯧꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯕꯣꯇꯜ ꯑꯉꯧꯕ ꯑꯗꯨꯗꯒꯤ ꯃꯨꯛꯇꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯪꯀꯔꯅ ꯃꯨꯛꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯑꯗꯨꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯒꯪꯒꯥꯒꯤ ꯍꯣꯂꯤ ꯋꯥꯇꯔ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯊꯛ ꯑꯁꯤꯗ ꯍꯩꯙꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯀꯣꯛꯇ ꯒꯪꯒꯥꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯆꯥꯝꯊꯣꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯀꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯨ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯉꯁꯤꯗꯒꯤ ꯀꯥꯎꯕ ꯑꯣꯏꯔꯣ꯫ ꯑꯩꯅꯁꯨ ꯃꯍꯥꯗꯦꯕꯗ ꯕꯣꯔ ꯅꯤꯖꯒꯅꯤ, ꯑꯩꯒꯤ ꯕꯣꯔ ꯑꯁꯤꯅ ꯅꯍꯥꯛꯁꯨ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯕ ꯑꯣꯏꯌꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯁꯪꯀꯔ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯪꯀꯔꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯨꯛꯇꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯪꯀꯔ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯁꯪꯀꯔꯅ ꯎꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯪꯀꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯗꯤꯜꯂꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯪꯀꯔꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯨꯛꯇꯤꯁꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯒ ꯁꯪꯀꯔꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯃꯨꯛꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯪꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯑꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯪꯀꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯁꯪꯀꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯑꯦꯛꯁꯦꯞ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯁꯪꯀꯔꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯪꯀꯔ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯛꯇꯤꯅ ꯁꯪꯀꯔ ꯑꯁꯤꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯊꯤꯖꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯁꯪꯀꯔ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯈꯤꯗꯦ, ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯨꯛꯇꯤꯅ ꯑꯁꯨꯝꯅ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯆꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯥꯝꯅ ꯐꯠꯂꯛꯑꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯨꯛꯇꯤꯒꯤ ꯃꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯆꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯨꯛꯇꯤꯗꯤ ꯌꯨ ꯊꯛꯄ, ꯆꯨꯔꯨꯞ ꯊꯛꯄ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯦꯟꯁꯔꯒꯤ ꯐꯣꯝ ꯇꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯃꯗꯤ ꯃꯆꯤꯟꯗꯒꯤ ꯏ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯤ ꯃꯨꯛꯇꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯨꯛꯇꯤꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯗꯦꯒꯤ ꯁꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯁꯦꯈꯥꯋꯠ ꯑꯗꯨꯅ ꯁꯪꯀꯔ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ, ꯑꯗꯨꯒ ꯅꯍꯥꯛꯀ ꯃꯍꯥꯛꯀ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯁꯪꯀꯔꯅ ꯅꯨꯄꯤ ꯑꯁꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯈꯥꯋꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯅꯨꯄꯤ ꯑꯁꯤ ꯈꯪꯗꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯕꯤꯍꯦꯕꯤꯌꯔꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯑꯩꯅ ꯁꯨꯡꯄꯤ ꯄꯤꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯄꯦꯄꯔ ꯑꯗꯨ ꯁꯥꯏꯟ ꯇꯧꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯕꯃꯤꯠ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯅꯍꯥꯛꯄꯨ ꯐꯥꯏꯇꯔ ꯖꯦꯠ ꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯄꯥꯏꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ꯫ ꯁꯣꯝꯗꯅ ꯃꯨꯛꯇꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯪꯀꯔꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯨꯛꯇꯤꯗꯨꯁꯨ ꯁꯪꯀꯔꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯁꯪꯀꯔꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯪꯀꯔ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯁꯪꯀꯔꯅ ꯃꯨꯛꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯑꯩꯒꯤ ꯄꯦꯄꯔ ꯑꯗꯨꯗ ꯑꯃꯨꯛꯇꯗꯤ ꯁꯥꯏꯟ ꯇꯧ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯟ ꯑꯁꯤꯗ ꯑꯩꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯄꯦꯄꯔ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤ꯫ ꯃꯨꯛꯇꯤꯅ ꯃꯇꯝ ꯑꯁꯤꯗ ꯁꯪꯀꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩ ꯄꯦꯄꯔ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯕ ꯉꯝꯃꯣꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯐꯥꯏꯇꯔ ꯖꯦꯠ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯂꯥꯟ ꯑꯗꯨ ꯌꯥꯎꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯄꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯅ ꯊꯤꯖꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯗꯧꯔꯤꯕꯅꯣ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯁꯪꯀꯔ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯪꯀꯔ ꯑꯗꯨ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯃꯨꯛꯇꯤꯅ ꯑꯃꯨꯛ ꯁꯪꯀꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯁꯦ ꯊꯥ 9ꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥ IAS ꯕꯤꯔꯀꯥꯟ ꯑꯗꯨꯁꯨ ꯁꯕꯃꯦꯔꯤꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯗꯣ ꯑꯦꯇꯦꯛ ꯑꯃꯒꯤ ꯃꯈꯥꯗꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯇꯣ ꯍꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗ ꯑꯩꯅ ꯅꯍꯥꯛꯀꯤ ꯄꯦꯄꯔ ꯑꯗꯨ ꯑꯃꯨꯛ ꯁꯥꯏꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯁꯨ ꯂꯥꯟ ꯑꯗꯨ ꯌꯥꯎꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯒꯤꯅ ꯍꯥꯏꯔꯕꯗ ꯀꯅꯥ ꯂꯩꯍꯧꯔꯤ?
Masida Sankarna asumna hairami ai hujik nahaki nacha amadi nahaki nuksibagidamakta ai karisu khande igi haibabu lana sida lanthengna aigi ima leibak India asibu kanba asini matang asida muktigi masadagi I mayam ama chentarami masi uba matamda Shankar adusu yamna pakhalami maudigi Shankarna mukti asibu pangkhatpiduna hospital gi maikeida puduna lami matam asida mukti na Shankarda asumna hairami hujikte aisu nuksibagidamakta ai thawai asi thadokpa pame maram asigidamak aina nisha kaya ama sakibani aigi babanasu aina sitrinaigi mamangda ai asibu longba pambagidamak longkhibani maram asina hujikti aina sikhiba tarabasu aigi cha asidadi nahna kanbiramu masida Shankarna muktida asumna hairami na karisuwagano na kidamakta ai leiriba asidi na kinasa adu aina soidanamaki kangani na paper asida sign amuktadi taw aina nawanda wasaktuna hairiba asini ai amuk soidanamaki na kinanakta halakani asumna Shankarna haiba asina maram orga mukti dusu Shankar gi paper aduda maki sign adu tawkhirami maudigi Shankarna che adu pairaga muktida aroi boina asumna hairami karigumba yahangna na nanakta amukhana halaktaba tarabadi nahaki angang adigi mapa adu aina kallabane haiba asi nahak khango masi haramlaba matungda Shankar adu paper adu paijuna makhoigi senior officer adu manakta chatkirami hojikti maksu muktigi sign adu yaurabanina fighter jet plane adu paibigi ayaba adu pirami masigi matungda Shankarna makhoigi yegnabagi jahaz kaya amabu maki fighter jet plane asina kaptuna thugaiba horami matam asida asengba makidi muktigi mapuroiba Jesse hariba nupa asi Indian gi samerin amagi manungda yengnaba singna makhoigi samerin asida target tawkhibadagi makhoigi samerin asi lengba yadabida adum laikhiba oirami somdana yengnabagi jahastagi Shankar gi jet plane aduda attack kayama tawsala matam asida Shankar gi jet plane adusu khara maikhu kaba horami Shankar nasu yengnabagi jet plane asida rocket kayama kapsanduna thugai gi haidunu khalami adumoina mahangna rocket sing adudi kapamde matam asida mahangna asumna khalami karigumba aina muktigi mapuroiba Jesse asibu kangi haiba tarabadi jegnabagi jahas asi aina soidanamaki thugaiba tabani maudigi Shankarna asumna mukhalami madudi maki fighter jet plane asina makhoigi jahas asida thomjanduna jahas asiga maka pulap pokhaiminarage haiduna khanjarami maramasdagi Shankar adu mamit usanduna yengnabagi jahas asigi maikeida maki fighter jet plane asi paisala fighter jet plane asina yengnabagi jahas asida thomjanbadagi yengnabagi jahas asi tumna pokhaiduna chaami aduga Shankar su mafam asida sikhirami mangna asumna toromba asina maram oraga muktigi angang asigi mapa oiriba Jesse asibudi mangna kanbirami somda topana kanamromdana mukti dusu maki machanupa ama phangjarami mahakna hek angang adu pokpa loibaga mukti dusu mahaki masagi condition adu phattabana maram oraga mahaksu mafam asida sikhirami matang asida uningliba ase Shankarna mahaki nuksibagidamakta tawba ngamloidaba karisu leite haiba si uninglibani asumna mahakna mahaki thawai asi phawbada thadokduna muktigi khanduna Jesse phawbadi kanbirami asumna film asigi aroiba sinda makhoini gi thawai asi thaminakraba matungda nungaireba movie si matang aswaida losankirami karigumba ngasigi aigi explanation asida soikiba lankiba yarubasu mayamna ngakpiu ngasigidi matang aswaida kainarasi